Superfasta angang unakraba matung laikanaduna laibi sekta makha laikai wakrambam debita kaubi chahi kulumdoi khaktangai dibi mau ama laikidabadu doctor na chiksin bawatpadagi debita laikidabani mara laiba doctor memi cherakpiu haina miyamna khongjang changsin khrei police na tear gas kapada khongjang changsin ba mioi 13 asokapan nangkhrei Mahairoi baby sana misigi langla langjin puthu aikoi achumba wayel pami haina taksiladuna nasi major khul gate manakta khulladugi nupa nupi singna nat ki oiba fizol setuna wakan me from khrei Template of Universal Peace Awareness Cum Arts and Culture Academy Thawal na sinduna ngarang YWC Club ta chamga kunipan suba Petroid Stegi Tharam pangthoktuna leikidraba athoba singi mafamda haikaleka tamki Custom and Traditional Observation Committee na sinduna na CGM Hall da Manipuri Independence Day ki tharam pangthokhrei tharam adu da saruk yakiba singna leikidraba athoba singi mafamda minute ani tumina leptuna ikai khunhotki Manga Naupuri bi mau ama UP gi Vanda district ki manung chanba Janjari Purwa village ki Mongsangamada hatlaga hundoklamne laikidra bi usa kaubi mau adu mahaki mapuroibana hatpa oigani haina nupi adu gi mabungna chingna bafundokhrei Yairipok lai manai thongkhong dagi ngarian lambi paring matam sangna lengakna semjin bidabagi mayokta lai manai youth club Yairipok ki miyeng makhada local club sing amadi maikai adong gi miyamna matam kaktana lambi thingbagi khongjang changsinba hokrei Hayeng pangthokadoriba Bharat ki humfutara humdoi suba ning tamba numit tharam gi cheksin thorang lokhatpa oina ngasi ayuk pung 3 dagi hauna more gi nam falong kaithel changpham yauna Indo Myanmar border thingjin krei Ating basi hayeng ayuk pung taruk fawu chathagani hairi Sana konung na sinduna ngasi kanglada Manipur gi ningthau leisemba sana zawba saruk yaduna humfutara humdoi suba Manipur ning tamba numit thauram nat ki oiba thauram kaya ga loinana pangthoklei Coordinating body Kurai amadi Eastern Educational Club ani na khusamnaduna ngasi EEC Club ki campus cha ngasi Manipur na British tagi ning khatam kibagi humfutara humdoi suba ningsing thauram pangthokrei thauram aduga mari leinana ahal oiraba singi free health body checkup su pangthoklei United Naga Council UNC na sinduna one goal one destiny haiba tha sigi tarani thoidagi ukhulgi katomai village local ground da chatharakiba humfutara humdoi suba Naga Independence Day loisinbagi thoram nat ki oiba thoram kaya ga loinana pangthoklei Assam Rifles ke Kanguna Arunachal Pradesh ki Tirap district ki manung chanba horuttagi Pripak Pro gi lanmi ama khulai ga konana fare faraba lanmi adu gi mameng nongthongba manengamba kawi mahak miyam dagi namduna sel khaibagi thodok singda chenai hairi Assam ki Kasar district tagi Krishna Mohan Singh na National Development amadi Social Service kathokpaga loinana thabak tawbu sakhangladuna National Youth Award lisingani taruk piduna pungning thogatkrei Sel oina lupa lising yankhai yauba award adu New Delhi da pangthokiba National Youth Day gi thoramda Minister of Youth Affairs and Sports Kiran Rijijuna khusina khrei The Senapati District Students Association SDSA na matam sangna lengakta tanduna lakpa dabi sing atuba matam gi manungda thabak ta onthoktrabadi akan makhongjang changsilagani haina SDSA President Kaiko Hobson Mauna lengakta cheksinwa thamkrei E-rickshaw ki battery huran bagi maranda police na faraga Assam Karimganj Sadar Police Station ki lokapta thamlakhiba bandiyama masa mathanta lokap manungda suicide tawduna siramlei laikidraba bandiya gi maming Bapa Das kawi Arunachal Pradesh ki East Siang district ta supnatagi minute 10 rom akan mamongda nonglei nungsi sit kibana maram oiraga district aduda ngasi fawba electric fangdana leiri akan manonglei nungsit aduna uwa kaya te kibana maram oiraga electric wire da tasinbadagi mai fangmangam kidabani hairi